ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯔꯤꯛ 30 ꯏꯪ ꯁꯣꯛ 2025ꯗ ꯂꯝꯗꯝ ꯑꯁꯤꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯗ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯀꯥꯏꯔꯛꯄꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯂꯥꯟꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥ ꯍꯦꯟꯅ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯨꯝ 9 ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯗ ꯆꯦꯟꯊꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯝ 10 ꯍꯦꯟꯕꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯃꯗꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯉꯁꯤ ꯐꯥꯎꯕ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯩꯊꯦꯜꯒꯤ ꯃꯥꯔꯀꯦꯠ ꯁꯦꯠꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯤ ꯇꯤꯚꯤꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯂꯝꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯔꯤꯛ 30ꯗ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟ ꯑꯁꯤ ꯀꯥꯏꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯂꯝꯀꯥ ꯍꯥꯏꯔꯤꯕ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤ ꯏꯁꯤꯡꯁꯤꯗ ꯂꯣꯏꯅ ꯄꯥꯊꯗꯅ ꯌꯨꯝ ꯀꯌꯥ ꯑꯃ ꯆꯦꯟꯊꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯕ ꯌꯨꯝ 51 ꯃꯨꯛ ꯂꯩꯕ ꯑꯁꯤꯗ ꯌꯨꯝ 9 ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯝ 9ꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯄꯨꯂꯞ ꯌꯨꯝꯁꯦ ꯍꯨꯝꯗꯣꯛꯈꯤꯕꯗꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝ 9 ꯑꯗꯨ ꯁꯥꯔꯅꯤꯅ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLAꯅ ꯌꯨꯝ 6ꯇꯤ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯃꯛꯄꯨ ꯌꯨꯝ 2ꯗꯤ ꯍꯧꯖꯤꯛꯐꯥꯎ ꯁꯥꯕ ꯂꯣꯏꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯄꯥꯎꯗꯝ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯌꯨꯝ 9 ꯈꯛꯇꯪ ꯅꯠꯇꯦ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤꯁꯦ ꯃꯐꯝ ꯑꯁꯤ ꯌꯨꯝ 51 ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯕ ꯌꯥꯗꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯗ ꯀꯔꯤꯗ ꯕꯖꯥꯔ ꯕꯣꯠꯇ ꯍꯧꯖꯤꯛ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯈꯥꯡꯉꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯏ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯃꯛꯁꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯌꯨꯝ ꯂꯩꯕ ꯌꯥꯖꯗ꯭ꯔꯕ ꯏꯃꯨꯡ ꯀꯌꯥ ꯑꯃ ꯌꯨꯝ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯤꯂꯤꯐ ꯐꯟꯅꯆꯤꯡꯕ ꯑꯃꯠꯇ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯐꯥꯎꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯇꯪ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯐꯤꯜ ꯚꯤꯖꯤꯠ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯌꯨꯝ ꯀꯌꯥ ꯁꯣꯛꯈ꯭ꯔꯦ, ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕꯒꯤ ꯐꯥꯎꯕ ꯌꯦꯡꯁꯤꯟꯕꯤꯗꯕ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯌꯨꯝ 2 ꯑꯃꯗꯤ ꯁꯥꯕ ꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗ꯭ꯔꯦ꯫ ꯏꯁꯨꯖꯥꯎ ꯍꯥꯟꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯂꯩꯍꯟꯕꯤꯌꯨ꯫ ꯃꯌꯥꯝ ꯄꯤꯄꯥꯗꯒꯤ ꯏꯁꯨ ꯏꯆꯥ ꯃꯌꯥꯝꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯁꯣꯔꯣꯛꯇ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗ꯭ꯔꯦ, ꯋꯥꯔꯦ꯫ ꯑꯗꯨ ꯃꯌꯥꯝ ꯄꯤꯄꯥꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯌꯨꯝꯗ ꯑꯃꯨꯛꯇꯪ ꯂꯩꯍꯟꯕꯤꯌꯨꯅ ꯏꯁꯨ ꯃꯌꯥꯝꯗ ꯍꯟꯅ ꯅꯤꯖꯔꯤꯌꯦ꯫ ꯏꯁꯤꯡ ꯍꯦꯛ ꯆꯥꯎꯕꯗꯗꯤ ꯆꯦꯟꯊꯗ꯭ꯔꯒ ꯀꯣꯟꯅ ꯂꯩꯉꯣꯏꯅꯤꯅ ꯑꯆꯧꯕ ꯖꯒꯥ ꯈꯔ ꯑꯃꯗꯤ 9 ꯑꯃꯗꯤ ꯆꯦꯟꯊꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤꯅ ꯆꯦꯟꯊꯍꯧꯗꯗꯅ ꯕꯣꯝ ꯇꯨꯔꯛꯄ ꯌꯨꯝꯁꯤ ꯃꯈꯣꯡꯗꯣ ꯇꯠꯇꯅ ꯇꯨꯔꯛꯄ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯁꯣꯔꯣꯛꯇ ꯂꯩꯔꯦ꯫ ꯅꯨꯄꯥ ꯌꯥꯎꯗꯕꯅꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯑꯍꯤꯡꯁꯤꯗ ꯀꯔꯤ ꯇꯧꯔꯛꯇꯒꯦ ꯇꯨꯝꯕ ꯌꯥꯗꯦ, ꯀꯞꯄꯦ ꯌꯥꯝꯅ꯫ ꯅꯨꯄꯤ ꯉꯥꯛꯇ ꯂꯦꯛꯑꯦ ꯀꯩꯊꯦꯜ ꯁꯪꯁꯤꯗ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯁꯨꯖꯥ, ꯇꯝꯕꯗ ꯂꯥꯏꯕ ꯋꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯑꯁ ꯑꯩ ꯍꯥꯏꯅꯉꯥꯏ ꯂꯩꯇꯦ꯫ ꯁꯤ ꯊꯕꯛꯁꯤꯗꯤ ꯍꯥꯟꯅꯁꯨ ꯊꯣꯛꯇꯦ, ꯀꯣꯟꯅꯁꯨ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ꯫ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯄꯨꯟꯁꯤꯗ ꯁꯨꯝꯕ ꯑꯋꯥꯕ ꯊꯦꯡꯅꯔꯤ꯫ ꯁꯤꯐꯥꯏꯅ ꯅꯣꯡꯃꯩ ꯀꯥꯞꯀꯦ ꯇꯥꯟꯅꯕꯗꯤ ꯂꯣꯠꯄ ꯌꯥꯏ, ꯏꯁꯤꯡ ꯆꯥꯎꯕꯗꯤ ꯂꯣꯠꯐꯝ ꯂꯩꯇꯦꯅꯦ꯫ ꯌꯥꯝ ꯋꯥꯏꯑꯦꯕ꯫ ꯂꯥꯏꯔꯤꯛ ꯐꯥꯎ ꯂꯣꯏꯅ ꯇꯥꯎꯈꯤꯗꯅ ꯃꯌꯥꯝꯗꯒꯤ ꯅꯤꯔꯒ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯦ꯫ ꯌꯨꯅꯤꯐꯣꯔꯝꯁꯨ ꯀꯩꯁꯨ ꯂꯣꯏ ꯇꯥꯎꯈꯤꯗꯅ ꯃꯇꯦꯡ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯇꯦꯡ ꯑꯃ ꯅꯍꯥꯟꯗꯪꯗꯤ ꯑꯩꯈꯣꯏꯒꯤꯗ ꯐꯣꯟ ꯂꯦꯛꯂꯦꯅ ꯑꯉꯥꯡ ꯑꯃꯈꯛ ꯗꯌꯥꯅꯟꯗ ꯍꯥꯏꯗꯨꯅ ꯏꯕꯣ ꯑꯩ ꯄꯤꯕ ꯉꯝꯗꯦ, ꯂꯨꯄꯥ 5,000 ꯏꯕꯣꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯤꯔꯝꯃꯦ꯫ ꯑꯗꯨꯅ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯂꯧꯗꯦ꯫ MLA ꯃꯇꯤ ꯃꯅꯣꯅ ꯆꯠꯂꯨꯆꯣ ꯆꯠꯂꯨ ꯃꯁꯥꯅ ꯂꯥꯛꯇꯨꯅ ꯌꯦꯡꯉꯝꯃꯕꯗꯨꯕꯨ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯆꯠꯂꯒ ꯑꯃꯨꯛ ꯍꯥꯏꯖꯔꯨꯗꯣꯏꯅꯣ? ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯥꯡ ꯇꯥꯍꯟꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨꯝꯐꯝ ꯑꯃ ꯐꯥꯎꯕ ꯂꯩꯍꯧꯗ꯭ꯔꯕ ꯌꯨꯝ 9 ꯑꯃꯗꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLAꯅ ꯁꯥꯔꯒꯅꯤ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯌꯨꯝ 6 ꯁꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯁꯪꯒꯥꯈ꯭ꯔꯕ ꯃꯇꯨꯡ ꯃꯁꯥ ꯃꯁꯥꯗ ꯁꯤꯟꯅꯈꯤꯕ ꯂꯩꯔꯤ꯫ ꯁꯔꯀꯥꯔꯅ ꯁꯥꯅꯦꯅ ꯑꯩꯈꯣꯏ ꯌꯨꯝ 9 ꯁꯥꯅꯤ ꯍꯥꯏꯕꯅꯤ꯫
ꯅꯤꯄꯥꯟꯗ ꯃꯣꯏ 6 ꯑꯃꯗꯤ ꯁꯥꯈ꯭ꯔꯦ ꯑꯩꯈꯣꯏ 2ꯒꯤ ꯋꯥꯠꯂꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯁꯥꯅꯤꯗꯤ ꯍꯥꯏ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯌꯣꯅꯗꯤ ꯍꯥꯏꯔꯝꯃꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯁꯥꯕꯤꯔꯛꯑꯗꯤ ꯁꯔꯀꯥꯔꯅ ꯁꯥꯕꯤꯔꯗꯤ ꯌꯥꯝꯅꯗꯤ ꯐꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤꯕ ꯌꯨꯝ 13 ꯑꯩꯈꯣꯏ 30ꯃꯨꯛꯇꯤ ꯂꯩꯕꯅꯦꯕ ꯍꯥꯏꯁꯦ ꯑꯗꯨꯒ ꯂꯩꯔꯤꯁꯤꯡꯁꯤꯗ ꯑꯃꯠꯇ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯦꯕ ꯃꯥ ꯊꯣꯛꯄ ꯔꯤꯂꯤꯐ ꯀꯦꯝꯗꯅꯤ ꯈꯪꯗꯦ ꯑꯗꯩ ꯃꯥꯏ ꯁꯥꯒꯩ ꯅꯥꯇꯩꯗꯅꯤ ꯈꯪꯗꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯩꯈꯣꯏꯁꯦ ꯄꯥꯏꯔ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯁ꯭ꯀꯨꯜꯗ ꯔꯤꯂꯤꯐ ꯀꯦꯝ ꯈꯥꯡꯉꯒ ꯂꯩꯔꯦ ꯔꯤꯂꯤꯐ ꯀꯦꯝꯁꯤꯁꯨ ꯑꯣꯖꯥꯈꯩꯁꯤꯁꯨ ꯁ꯭ꯀꯨꯜꯁꯨ ꯍꯧꯖꯤꯛ ꯀꯥꯕ ꯃꯇꯝ ꯑꯣꯏꯔꯦꯅ ꯇꯧꯁꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯨ ꯊꯨꯝꯃꯒ ꯂꯩꯔꯦꯕ ꯍꯧꯖꯤꯛꯇꯤ ꯂꯩꯅꯤꯡ ꯀꯥꯔꯒ ꯑꯗ ꯆꯪꯕ ꯌꯥꯔꯣꯏꯗꯣꯔꯤꯕ ꯑꯗꯩ ꯑꯉꯥꯡꯈꯩꯁꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯈꯣꯏꯁꯨ ꯇꯥꯟꯅꯔꯤꯅꯦ ꯑꯗꯩ ꯑꯉꯥꯡꯈꯩꯁꯤꯅ ꯃꯣꯏꯁꯨ ꯋꯥꯕ ꯌꯥꯝ ꯋꯥꯔꯕꯅꯦꯕ ꯌꯥꯝꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝꯗꯤ ꯄꯤꯕꯤꯌꯨ ꯁꯦꯝꯕꯤꯌꯨ ꯁꯥꯕꯤꯌꯨ ꯍꯥꯏꯔ ꯑꯩꯈꯣꯏ ꯈꯔ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯩꯈꯣꯏ ꯈꯔꯁꯨ ꯑꯗꯩ ꯃꯔꯥꯁꯪꯗ ꯂꯩꯕ ꯌꯥꯎꯏ ꯃꯥꯏ ꯁꯥꯒꯩ ꯅꯥꯇꯩꯗ ꯂꯩꯕ ꯌꯥꯎꯏ ꯂꯥꯛꯑ ꯊꯕꯛ ꯁꯨꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯤꯅꯦ ꯑꯗꯒꯤ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡꯗꯤ ꯐꯪꯗꯦꯗ ꯍꯧꯖꯤꯛꯐꯥꯎꯗꯤ ꯄꯥꯛꯅ ꯅꯍꯥꯟ ꯆꯦꯡ ꯈꯔ ꯌꯦꯜꯂꯛꯈ꯭ꯔꯦ MLAꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒ NGO ꯅꯗꯤ ꯌꯥꯝ ꯄꯣꯔꯛꯑꯦ ꯍꯥꯏꯕꯗꯤ ꯆꯦꯡ ꯆꯥꯛ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯝꯄꯥꯛ ꯀꯔꯤ ꯀꯔꯥ ꯇꯨꯝꯐꯝ ꯂꯩꯇꯕꯁꯤꯡꯗꯣ ꯑꯗꯨꯗꯤ ꯄꯨꯕꯤꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝ 9 ꯆꯦꯟꯊꯈꯤꯕꯗꯨꯗꯪꯅꯦꯅ ꯑꯗꯨꯁꯨ ꯃꯣꯏꯅ ꯑꯗꯨꯗꯪ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦꯕ ꯂꯩꯔꯤꯕꯁꯤꯡꯁꯨ ꯑꯝꯇ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤ ꯄꯨꯂꯞ ꯇꯧꯔꯒꯗꯤ ꯄꯤꯍꯟꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯄꯥꯡꯍꯟꯅꯤꯡꯉꯦꯕ ꯑꯩ ꯋꯥꯈꯜꯗ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ 9 ꯁꯥꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤꯁꯤꯗ ꯌꯥꯎꯕꯤꯔꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯏꯁꯤ ꯃꯍꯥꯛꯀꯤ ꯌꯥꯎꯕꯤꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯏꯃꯥꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯁꯤ ꯁꯥꯕ ꯉꯝꯗꯗꯅ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯍꯥꯏꯔꯤꯕ ꯏꯃꯥ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯁꯨ खितंग लागा फील्ड विजिट तौबीरगा येंसिनबीरबा मतुंगदा समजिन साजिन हनिंगबगी अपांबा अदु इमा असिना अखोयदा फोंदोकपिरई अमसुंग लेमहौरिबा का हेना अमांगता थोकलबा युम कुन हेनबदी ngasi fawba mari leinaba authorities singdage mateng amadi relief fund na chingba amata phangdaba maram oiraga ichauna amangata thohan khraba yum sing adu masa masana semjin sajin bangam dabadage ngasi fawba tongan tongan mafamda changjafam lawduna leiri moina ne yum sari se taru khakti sare adu atedi sabidi hanne yengbiride adu matakta mutumu moina hari jina mukari hari semdalaga saro leiro semdalaga leiro haide garai no semni yum mitra na musuiba yum taru ni par haibadi moina sari se yum taru khotani ba sari ani ju sari saru khangde tambangam jiba yum ani jima jisu yum jeng sam je amta leibe yadi mi leibani na khodi mi mem khale am thale leibe jisu nungai teba nungai tabani sum खरम सेमना यागदम येगी सेमना बया जानु पैदना लेले जु कमा सेमना दोनु बो खंगद्रे बो कुजु हाइबम खंगद्रे बि जदि मया संगदे लेई खरगा मतें खरगा पांबि लाइक कलप तेदि कलप मयाम नु खरगा तोबे कलप न जु खर येंबि अखोगी अवाना जे खरगा दि येंबि रि बम कलप पेछि गते गिने जु वा बा ये बया येंग मम नि मोने जु येंबि रबने बा खोइ लेतदि मोय लेरमदि खोइ जु वा लेबम बो लेरो खोइ जु लेई मया संगि बो लेई बोदा वा बना लोरे बा जु ओखोइदि सेमबिरो साबिरो युमदे से साबिरो सेमजंबिदो सेमजलो साबिगेदा साबिरो लाइबम जाबम खांजम नुखोजु कुचेन जेल मदम जे लाइरे युमजि यंग फिबम जि यंगबदि मोय खंबमदि थोअबने बसे मोय खाली मोय उजिना युमनि पां खतने मोय उजिजे सरकार उजिना सि अतु खतने बा अतै देबदा सुइजिन अबदा हनबो मुया हाइदे मोयना अमता हिराम असिगी मतंगदा इचाउना मांग ताहनख्रबा युमगी मियोइसिंगना अखोइगी पाउमिसिंगदा फोंदोरकपगी मतुंग इना मियोइ खरा अमदि मरि लेनबा लेंगाकी डिपार्टमेंट अमदि authorities singdage mateng phangde haiduna migi mafamda matam kuina tangjaduna leibadi yadabana masa masana paisa puthokchaduna yum sing adu semjin sajin ba hawbasu yaure adubu masana paisa puthokchaduna semjin bangam jataba singi oinadi relief camp singda laikai gi club lainai gi miyoi sing amade tongan ba organization singna pirakpa mateng kharana ngasi su punsi leli haibagi pendaba wafam kaya phongdorakli हाइकोंग होंगी मनिंग वाटर मनिंग जिना वो लंका आएगा जो खाना बना में आना तो पगी उजी चिंग चावना तो बना को पगी जो फिल्म दादरे को सरकार की मगे ले जो पगी केनो साबगी कोपगी प्रॉब्लम अमता लागती उजी को ये जब जो पांग लागते उजी अदगी केनो की एमएलए ना ये निपान साबा ये निपान तरुक तनी साजे उजी अदो मा उजी ओरेन साने जो खंगदे अनि म वाली दो या आमोय मतुंग येंग जाबि आथरजु लेते अदुना खोजु ngamjaba khoi isagi yumdagi पैसा लेते मिङोंदि पुरा जो सोंदा युम सा बाउ गेजिने होइदि
ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯌꯥꯝ ꯊꯨꯅ ꯄꯥꯡꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯃꯛꯁꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯌꯨꯝ ꯀꯩ ꯂꯩꯕ ꯌꯥꯖꯗ꯭ꯔꯕ ꯌꯨꯝ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯤꯂꯤꯐ ꯐꯟꯅꯆꯤꯡꯕ ꯑꯃꯠꯇ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯨꯝꯕ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯁꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯕ ꯃꯇꯨꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯐꯝꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗꯝ ꯑꯃ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯐꯝ ꯄꯨꯖꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯕꯅ ꯀꯣꯟꯕ ꯖꯨꯔꯤꯁꯟ ꯑꯦꯔꯤꯌꯥꯗꯒꯤ ꯂꯪꯀꯥ ꯍꯥꯏꯕ ꯆꯧꯕꯗ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯆꯥꯎꯕ ꯑꯇꯦꯛ ꯑꯀꯥꯏꯁꯤ ꯅꯪꯉꯦ ꯌꯨꯝ 38 ꯂꯩꯕ ꯃꯅꯨꯡꯗ ꯄꯀꯥꯒꯤ ꯌꯨꯝ 5 ꯑꯃ ꯌꯥꯎꯖꯩ ꯌꯨꯝ 16ꯅ ꯀꯆꯥꯅꯤ ꯖꯒꯥ ꯆꯪꯗꯅ ꯁꯩꯗꯥꯡꯗꯨꯅ ꯂꯩ ꯆꯪꯖꯐꯝ ꯂꯧꯗꯅꯀꯣ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯅ ꯀ꯭ꯂꯕ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯍꯧꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯗ ꯃꯌꯥꯝꯅ ꯍꯦꯛ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟ ꯁꯥꯏꯠ ꯆꯪꯕꯤꯔꯒ ꯑꯊꯨꯕ ꯃꯤ ꯍꯧꯖꯤꯛꯐꯥꯎꯕ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯆꯞ ꯃꯥꯟꯅꯅ ꯍꯟꯖꯤꯟꯈ꯭ꯔꯕꯁꯨ ꯈꯤꯇꯪ ꯃꯐꯝ ꯆꯥꯅ ꯂꯩꯅꯕ ꯑꯃꯨꯛꯇꯪꯗꯤ ꯁꯤꯟꯕꯤꯌꯣ ꯍꯥꯏꯅ ꯑꯝꯇ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯕ ꯂꯟꯊꯨꯝ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯍꯟꯖꯤꯟꯕ ꯉꯝꯅꯤꯉꯥꯏ ꯌꯨꯝꯁꯤꯃ ꯂꯦꯟꯗꯅ ꯃꯐꯝ ꯈꯪꯅ ꯈꯤꯇꯪ ꯇꯥꯕ ꯑꯃ ꯈꯪꯅꯕ ꯈꯤꯇꯪ ꯁꯔꯀꯥꯔꯗ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯇꯧꯊꯕ ꯍꯥꯏꯁꯦ ꯄꯨꯂꯞ ꯇꯧꯊꯈ꯭ꯔꯦ ꯄꯨꯂꯞ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯄꯁꯤ ꯃꯃꯥꯡꯗ ꯕꯥꯆꯧꯒꯤ ꯃꯌꯨꯝꯗ ꯃꯊꯛꯇ ꯃꯌꯥꯝ ꯊꯣꯛꯅꯔꯒ ꯂꯩꯅꯔꯤ ꯑꯩꯁꯦ ꯑꯩꯒꯤ ꯃꯤꯡ ꯀꯣꯡꯖꯤꯡꯕꯝ ꯀꯥꯟꯇ ꯃꯩꯇꯩ ꯑꯩꯈꯣꯏ ꯈꯨꯔꯥꯏꯈꯣꯡ ꯀꯣꯡ ꯂꯪꯀꯥꯒꯤ ꯔꯦꯜꯇꯒꯤ ꯏꯁꯥꯒꯤ ꯌꯨꯝꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝ 32 ꯂꯩꯕ ꯀꯥꯟꯁꯤꯗ ꯄꯀꯥꯒꯤ ꯌꯨꯝ 5 ꯌꯥꯎꯔꯒ ꯑꯗꯨꯒ ꯌꯨꯝ 10 ꯍꯥꯏꯕ ꯇꯥꯔꯦ 13ꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯄꯦꯌꯔꯤꯡ ꯑꯣꯏ ꯀꯔꯤ ꯁꯦꯀꯦꯟ ꯐꯦꯖꯇ ꯇꯧꯒꯦꯅ ꯍꯥꯏꯔꯝꯕꯅꯦꯕ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯁꯔꯀꯥꯔꯒꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜꯁꯤꯅ ꯍꯥꯏꯇꯥꯔꯦ ꯁꯦꯀꯦꯟ ꯐꯦꯖꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯒꯤ ꯐꯤꯛꯁ ꯑꯃꯁꯨ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯇꯥꯔꯤꯛ 38ꯗꯒꯤꯅ ꯉꯁꯤꯁꯦ ꯇꯥꯔꯤꯛ 1 ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯗꯤ ꯊꯥ ꯑꯃ ꯆꯞ ꯆꯥꯅ ꯐꯥꯖꯜꯂꯛꯑꯦ ꯁꯤꯐꯥꯎꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯈꯔ ꯇꯧꯔꯝꯃꯦ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯅꯤꯅ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯃꯐꯝ ꯆꯥꯕ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯇꯤቭ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯃꯇꯥꯡꯁꯤꯡꯗꯨꯒ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯨ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤ ꯇꯧꯕꯗ ꯁꯨꯝ ꯃꯤ ꯃꯌꯨꯝꯗ ꯀꯌꯥꯝ ꯀꯨꯏ ꯂꯩꯅꯤ ꯋꯥꯔꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯦꯀꯦꯟ ꯐꯦꯖꯇ ꯁꯦꯝꯕꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕꯤꯗꯨꯗꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯊꯝꯕ ꯂꯩꯇ꯭ꯔꯤ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯌꯨꯝ 9 ꯍꯥꯏꯕꯗꯨꯗ ꯌꯨꯝ 9 ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯥꯔꯒ ꯂꯩꯔꯦ ꯑꯗꯨꯒ 9ꯗꯨꯁꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯁꯦꯀꯦꯟ ꯐꯦꯖꯇ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯗꯨ ꯃꯗꯨꯃꯗꯤ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯑꯝꯇ ꯂꯥꯛꯇꯦ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯝꯕ ꯀꯟꯗꯤꯁꯟ ꯂꯩꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯁꯨ ꯆꯞ ꯆꯥꯕꯤ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗ꯭ꯔꯦ ꯅꯣꯡꯃꯇ ꯁꯨꯝ ꯇꯥꯔꯤꯛ 38ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯅꯤ ꯌꯨꯝ ꯇꯦꯛꯈꯤꯕꯁꯤꯡꯁꯤꯅ ꯔꯤꯄꯦꯌꯔꯤꯡꯒꯤꯅꯤ ꯁꯤꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯝꯇ ꯑꯩꯈꯣꯏꯗ ꯐꯪꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕꯗ ꯂꯥꯛꯇ꯭ꯔꯤ ꯁꯤ ꯇꯧꯕꯤꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯤ ꯑꯃ ꯇꯧꯕꯤꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯁꯤ ꯁꯔꯥꯎꯟꯗꯤꯡ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯁꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯁꯦꯝꯖꯤꯟꯗꯅꯁꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯦꯝꯖꯤꯟꯕꯕꯨꯗꯤ ꯁꯦꯝꯒꯅꯤ ꯇꯧꯕꯇ ꯁꯨꯝ ꯅꯧꯅ ꯁꯥꯗ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯔꯦ ꯍꯥꯏꯖꯔꯤꯕ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯃꯗꯨꯃꯛꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯈꯔ ꯐꯪꯖꯔꯒ ꯃꯗꯨꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯁꯥꯒꯠꯄꯗ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯦꯔꯦꯟꯖ ꯑꯃꯇ ꯑꯩꯈꯣꯏꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯤꯕꯝꯁꯤꯗ ꯃꯣꯏꯅ ꯁꯔꯀꯥꯔꯅ ꯃꯇꯦꯡ ꯄꯤꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯆꯦꯟ ꯆꯣꯡꯗꯅ ꯇꯧꯔꯒ ꯈꯔ ꯁꯥꯒꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯑꯃꯇ ꯂꯩꯇ꯭ꯔꯦ ꯈꯨꯗꯛꯇ ꯇꯧꯔꯛꯈꯤꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯍꯧꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯁꯤꯅꯤ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯁꯤ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯍꯥꯏꯁꯦ ꯇꯥꯡ 30 ꯏꯁꯤꯡ ꯀꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯗꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯖꯔꯦ ꯊꯥ ꯑꯃ ꯍꯦꯟꯖꯜꯂꯦ ꯉꯁꯤ ꯇꯥꯡ 2ꯅꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯌꯨꯝꯁꯦ ꯑꯃꯥꯡ ꯑꯇꯣꯏ ꯍꯥꯏꯔꯒꯗꯤ ꯀꯩꯝꯇ ꯂꯩꯍꯧꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯇꯥꯎꯗꯈ꯭ꯔꯦꯕ ꯑꯗꯨꯒ ꯈꯨꯗꯣꯡ ꯆꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯕ ꯌꯥꯗꯦ ꯑꯉꯥꯡ ꯏꯆꯟꯅꯨꯄꯤꯀꯣ ꯑꯗꯩ ꯏꯁꯥ ꯀꯣꯂꯦꯖ ꯆꯠꯂꯛꯇꯕ ꯌꯥꯗꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯁꯤꯗ ꯂꯩꯇ꯭ꯔꯒꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯌꯥꯝ ꯃꯥꯌꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯀꯦꯝꯞꯇ ꯂꯩꯕꯁꯤꯁꯨ ꯍꯣꯏ ꯃꯥꯌꯣꯛꯅꯕꯗꯤ ꯃꯥꯌꯣꯛꯅꯩ ꯑꯗꯨ ꯁꯤꯗꯅ ꯈꯨꯗꯣꯡ ꯆꯥꯕ ꯈꯤꯇꯪ ꯐꯪꯉꯦ ꯀꯦꯝꯞꯇ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯑꯇꯩꯗꯁꯨ ꯆꯪꯁꯤꯜꯂꯒ ꯂꯩꯕꯁꯨ ꯂꯩꯇꯕ ꯂꯣꯏ ꯇꯧꯗꯈꯤꯕ ꯑꯣꯏꯗꯅ ꯑꯗꯨꯅ ꯁꯤꯗꯅ ꯍꯧꯖꯤꯛ ꯂꯩꯁꯦ ꯊꯥ ꯑꯃꯔꯣꯝ ꯂꯩꯔꯛꯄꯁꯦ ꯌꯨꯝꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯒꯤ MLAꯅ ꯑꯩꯈꯣꯏ ꯂꯣꯀꯦꯜ MLAꯅꯀꯣ ꯌꯨꯝ 9 ꯁꯥꯕꯤꯅꯤꯗꯤ ꯍꯥꯏ ꯌꯨꯝ 9 ꯁꯥꯕꯤꯅꯤ ꯍꯥꯏꯁꯦ ꯃꯌꯥꯝꯗꯨ ꯌꯨꯝ 9ꯗꯤ ꯈꯤꯇꯪ ꯎꯏ ꯁꯣꯛꯄꯗꯤ ꯃꯌꯥꯝ ꯁꯣꯛꯑꯦꯀꯣ ꯑꯗꯣ ꯌꯨꯝ 9 ꯁꯥꯕꯤꯅꯤ ꯍꯥꯏꯁꯤꯗ 3 ꯑꯃꯗꯤ ꯑꯣꯜꯔꯦꯗꯤ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ 2 ꯑꯃꯗꯤ ꯁꯨꯡꯁꯥ ꯁꯥꯕ ꯍꯧꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ
ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯅꯕ ꯌꯨꯝ ꯀꯩꯁꯤꯡ ꯑꯃꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯤꯕꯁꯤꯡꯁꯦ ꯁꯦꯝꯖꯤꯟꯕꯤꯗꯅ ꯌꯨꯝ ꯀꯩ ꯁꯥꯕꯤꯗꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯩ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯑꯃ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯅ ꯍꯧꯖꯤꯛ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯒꯤ ꯂꯩꯔꯤꯕ ꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯤꯑꯣꯏ 13 14ꯃꯨꯛꯇꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯃꯗꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯃꯇꯦꯡ ꯄꯥꯡꯉꯒ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯝꯃꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯄꯤꯊꯣꯛꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯌꯥꯝꯅ ꯄꯦꯟꯗꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯦꯟꯕꯒꯤ ꯃꯃꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯁꯤꯗꯇꯪ ꯅꯠꯇꯦ ꯂꯩꯔꯤꯕ ꯑꯁꯤ ꯑꯁꯣꯝꯒꯤ ꯁꯤꯒꯤ ꯍꯦꯛꯀꯤ ꯋꯥꯡꯃꯗ ꯕꯖꯥꯔ ꯄꯣꯠ ꯍꯥꯏꯅ ꯃꯥꯔꯀꯦꯠ ꯁꯦꯠ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗꯁꯨ ꯌꯨꯝ ꯏꯁꯤꯡꯅ ꯇꯥꯎꯊꯣꯛꯈ꯭ꯔꯕ ꯏꯃꯨꯡ ꯀꯌꯥ ꯑꯃ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯏꯃꯥꯁꯤꯡꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯍꯥꯏꯕ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯔꯛꯇꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇꯁꯨ ꯑꯣꯏꯕꯅꯤꯅ ꯁꯣꯔꯣꯛ ꯃꯄꯥꯟ ꯑꯁꯤꯗ ꯂꯩꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯃꯗꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯍꯟꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯤꯂꯤꯐ ꯐꯟꯁꯤꯡꯗꯨꯗꯤ ꯃꯇꯝ ꯆꯥꯅ ꯄꯤꯊꯣꯛꯄꯤꯔꯒ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯛꯍꯟꯕꯤꯌꯨ ꯑꯃꯗꯤ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯏꯌꯥꯝꯕ ꯃꯉꯥꯡꯒ ꯂꯣꯏꯅꯅ ꯀꯦꯃꯦꯔꯥꯃꯦꯟ ꯔꯣꯕꯥꯁꯀꯔ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ